maya thuya châu trong bờ dukaan da ai trong địa pot lấy de maya thuya châu trong bờ dukaan da trong địa pot lấy de ya le thua na bi chai chai ni de pe ya de ai di ai na sa ba sa pa la tra di fam de ha ha. Hello guys, welcome back to my channel. Ngasi nang kon tanong video pudo nak chere ko ngasi video ju shote kana ngi meram dante che me acho dhui hoji me chali ba mangi meram da magi video ma ena uja bani adu meram da kamen mi amna pirak podo du su ngasi pathok ni ko ado yang me kon dai video jana yang lagi ko ꯑꯩꯈꯣꯏꯒꯤ ꯇꯦꯔꯥꯁꯇꯨꯗ ꯉꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯃꯌꯥꯆꯧꯗꯨꯒꯤ ꯂꯥꯛꯑꯒ ꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯔꯦ ꯁꯣꯐꯥꯗꯒꯤ ꯀꯔꯤꯗꯒꯤ ꯃꯌꯥꯝ ꯂꯩꯕꯤꯔꯦ ꯑꯗꯣ ꯉꯁꯤ ꯏꯆꯦꯅ ꯉꯁꯤ ꯇꯦꯔꯥꯁꯇꯨꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯤꯔꯦ ꯑꯗꯣ ꯉꯁꯤꯅ ꯍꯦꯟꯅ ꯂꯩꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯎꯄꯨꯁꯨ ꯂꯩꯕꯤꯔꯦ ꯁꯣꯐꯥꯁꯨ ꯂꯩꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯣꯟꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯇꯔꯀꯤꯒꯤꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯁꯋꯥꯟ ꯎꯠꯀꯨꯝꯕ ꯖꯣꯔꯦꯟ ꯑꯗꯩ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯏꯆꯦꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔ ꯊꯝꯂꯤꯕ ꯑꯗꯩ ꯗꯨꯀꯥꯟꯁꯤꯒꯤ ꯃꯌꯥꯝꯁꯦ ꯏꯆꯦꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯐꯖꯕ ꯐꯖꯗꯕ ꯑꯗꯩ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯂꯥꯛꯇꯕ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯄꯥꯎꯗꯝ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯑꯗꯩ ꯃꯃꯜ ꯍꯣꯡꯕ ꯇꯥꯡꯕ ꯑꯗꯩ ꯄꯣꯠ ꯂꯣꯏ ꯁꯨꯕ ꯁꯨꯗꯕ ꯑꯗꯣ ꯏꯆꯦꯅ masa ko susi suite hai ko hari kar khalle du ko lei ko yam khalle du film ko yam khalle ko me adu masa ko musu ber me masa ko ena do gajar ko dagi video khara du ani spina bar bar hai ko ui ko ina adu di asu hai bani import quality da khak oidera adagi India gi brand oidera loi namak se adi be se makha dena mathu ko hai tare ko adumaina loi kham se ko variety myam phang adu yam ngai re udaba myam pure hai tare ko adu pai ki phajai sigi tarki gi sigi set se sigi sofa se da bi ko se gi favorite oire sigi ina sigi set se am phajai adai da indoor outdoor Facebook ta thang ba video mo idini ko ado si video shigi matang ta kana kana comment pirak pa hai du shi pathok jarage ko ai comment ki pirak pa ming du di palare ge ado comment si toina pathok jarage ko ahan da dei pathok jarage aidi aina saba sofa na tradi fam de ha interview da haibado che me ado doina mang interview da haibado mana kumba film tradi ma yeng de ado maina comment pi mi shin na so hai aidi aina saba sofa na tradi fam de toina hai ko haha to bai mo ji yauri sida amna nei ro sima ko man hadi me ado doina saba sofa na tradi famu du shin hadi kaino sida hai ningi se comment pi mi sida hai ningi se next time muk la ge pena dagi pot lai roi maram di aini ning da be actress na lai bagi asi comment pi mi sina hai pena store du dagi pot lai roi hai maya chaudhary to che maya chaudhary mai interview ta mana kumba film na chali mai yeng de ha to mayam na su comment pe mi na su amadi mayam na su mai film mana yaw film yeng roi na hai re adu dagi mana laiba pot laiba pham du dagi su pot lai roi na hai re adu ni siga comment si da pi se ham nuk ning ba share re siga du ka thamoi sok pa ma share re comment pe mi sina next time la ge masine advertise already ai pot anta lai roi advertise phau ba yeng bi dre yeng ning ba phau dre ba ko mayam sing se hadi thamoi adu ke matik sok na re adu ga ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯄꯥꯝꯅꯗꯕꯗꯣ ꯑꯣꯏꯔꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯕꯤꯛ ꯐꯦꯟ ꯑꯣꯏꯔꯝꯕꯗꯒꯤ ꯃꯥꯁꯦ ꯃꯤꯡ ꯐꯥꯎꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯅꯤ ꯅꯦꯛꯁ ꯌꯥꯝ ꯐꯖꯕꯤ ꯁꯥꯕꯤꯁꯦ ꯑꯍꯣꯡ ꯑꯆꯥꯎꯒ ꯊꯤꯕꯣꯔꯦ ꯆꯣꯞꯄꯤꯅ ꯀꯥꯏ ꯌꯥꯝ ꯅꯣꯛꯑꯦ ꯁꯤ ꯌꯥꯝ ꯅꯩꯈ꯭ꯔꯦ ꯁꯤ ꯀꯃꯦꯟꯁꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯑꯍꯣꯡ ꯑꯆꯥꯎ ꯌꯥꯝ ꯊꯤ ꯃꯥꯅꯦ ꯃꯥ ꯌꯥꯝ ꯈꯜꯂꯦꯕꯀꯣ ꯃꯥꯒꯤ ꯐꯤल्ꯝꯗ ꯀꯨꯝꯕꯁꯨ ꯃꯥ ꯈꯜꯂꯒ ꯀꯨꯝꯃꯦ ꯍꯥꯏ ꯌꯨꯅꯤꯛ ꯑꯣꯏꯕ ꯐꯤल्ꯝ ꯀꯨꯝꯃꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯂꯩꯕꯁꯤꯁꯨ ꯑꯍꯣꯡꯕ ꯑꯣꯏ ꯃꯥꯅꯦ ꯄꯦꯅꯥ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯇꯣꯞꯄ ꯁ꯭ꯇꯣꯔꯗꯒ ꯆꯪꯗꯦ ꯄꯥꯛ ꯁꯥꯛ ꯆꯪꯗꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯌꯥꯝ ꯈꯜꯂꯦ ꯌꯥꯝ ꯆꯣꯞꯄꯤꯅꯒ ꯍꯥꯏ ꯌꯥꯝ ꯆꯣꯞꯄꯦ ꯄꯩꯁꯥ ꯌꯥꯝ ꯅꯤꯡꯁꯟꯕ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯆꯦ ꯃꯌꯥ ꯆꯧꯙꯨꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯃꯤꯁꯤꯁꯨ ꯃꯥꯅ ꯈꯜꯂꯝꯒꯅꯤꯀꯣ ꯑꯗꯨꯒ ꯅꯦꯛꯁ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯌꯥꯔꯦ ꯊꯨꯡꯒꯥꯎꯅꯕꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯌꯦꯠꯄ ꯌꯥꯗꯕꯤ ꯍꯟꯗꯛ ꯇꯥꯛꯀꯥꯅꯤꯁꯤꯅ ꯆꯦ ꯃꯌꯥ ꯆꯧꯙꯨꯔꯤ ꯗꯥ ꯁꯆꯤꯟꯀꯔ ꯗꯥ ꯄ꯭ꯔꯤꯌꯥꯀꯥꯟꯇ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯕꯅꯤ ꯃꯁꯦ ꯃꯥꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯅꯨꯄꯥꯅꯒ ꯀꯧꯔꯒ ꯊꯕꯛꯀ ꯁꯨꯍꯟꯕꯁꯦ ꯅꯨꯄꯥꯅꯒ ꯗꯣꯃꯤꯅꯦꯠ ꯇꯧꯕꯁꯦ ꯃꯥ ꯍꯩꯅꯖꯗꯦ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦ ꯊꯨꯡꯒꯥꯎꯅꯕꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯌꯦꯠꯄ ꯌꯥꯗꯕꯤ ꯀꯥꯏ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯌꯦꯠꯄ ꯌꯥꯗꯕꯤ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯔꯦꯕꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯊꯥꯅꯗꯕ ꯎꯠꯂꯤꯕ ꯑꯗꯣ ꯅꯦꯛꯁ ꯑꯃ ꯂꯥꯛꯑꯒꯦ ꯄꯦꯄꯦ ꯁꯔꯃ ꯑꯣꯚꯔ ꯑꯦꯛꯇꯤꯡꯒꯤ ꯗꯨꯀꯥꯟ ꯌꯥꯝ ꯆꯣꯁꯤ ꯑꯣꯏꯕ꯭ꯔꯣ ꯀꯥꯏ ꯑꯣꯚꯔ ꯑꯦꯛꯇꯤꯡꯒꯤ ꯗꯨꯀꯥꯟ ꯌꯥꯝ ꯆꯣꯁꯤ ꯑꯣꯏꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯃꯥꯁꯦ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯑꯃ ꯍꯦꯟꯖꯟꯕꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯒ ꯑꯩꯅ ꯀꯨꯝꯕ ꯐꯤꯜꯝ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯗꯦꯒ ꯍꯥꯏꯕꯗꯣ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯒ ꯍꯥꯏꯅꯤꯀꯣ ꯌꯥꯝ ꯆꯣꯁꯤ ꯑꯣꯏꯕ꯭ꯔꯣ ꯌꯥꯝ ꯈꯟꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯃꯌꯥ ꯊꯨꯌꯥꯆꯧ ꯆꯪꯕ ꯗꯨꯀꯥꯟꯗ ꯑꯩ ꯆꯪꯗꯦ ꯄꯣꯠ ꯂꯩꯗꯦ ꯃꯌꯥ ꯊꯨꯌꯥꯆꯧꯅ ꯆꯪꯕ ꯗꯨꯀꯥꯟꯗ ꯃꯥ ꯆꯪꯗꯦ ꯄꯣꯠ ꯂꯩꯗꯦ ꯍꯥꯏꯀꯣ ꯃꯌꯥ ꯆꯧꯙꯨꯔꯤꯗꯒꯤ ꯃꯌꯥ ꯊꯨꯌꯥꯆꯧ ꯑꯣꯜꯂꯝꯃꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯀꯃꯦꯟ ꯄꯤꯔꯤꯕ ꯃꯤꯁꯤꯅ ꯍꯥꯏꯔꯤꯅꯤ ꯑꯩꯗꯤ ꯆꯨꯝꯅ ꯆꯦ ꯃꯌꯥ ꯆꯧꯙꯨꯔꯤ ꯑꯗꯨꯃꯥꯏꯅꯒ ꯀꯧꯏꯀꯣ ꯑꯗꯣ ꯀꯃꯦꯟ ꯄꯤꯔꯤꯕ ꯃꯤꯁꯤꯅꯗꯤ ꯃꯤꯡ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔꯦ ꯃꯌꯥ ꯊꯨꯌꯥꯆꯧ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯃꯤꯡꯒꯗꯤ ꯑꯗꯣ ꯃꯌꯥ ꯊꯨꯌꯥꯆꯧꯅ ꯆꯪꯕ ꯗꯨꯀꯥꯟꯗ ꯃꯥ ꯆꯪꯉꯔꯣꯏ ꯄꯣꯠ ꯂꯩꯗꯦ ꯍꯥꯏ ꯑꯗꯨ ꯗꯨꯀꯥꯟꯗꯨꯗꯒꯤ ꯑꯗꯨꯅꯤ ꯀꯃꯦꯟ ꯄꯤꯔꯤꯕ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯩꯗꯤ ꯏꯁꯥꯒꯤ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯗꯤ ꯄꯣꯠ ꯂꯩꯖꯗꯦ ꯀꯃꯦꯟ ꯄꯤꯔꯤꯕ ꯃꯤꯁꯦ ꯌꯥꯝ ꯑꯉꯛ ꯑꯉꯛꯄ ꯌꯥꯝ ꯌꯥꯎꯔꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯌꯥꯎꯔꯦꯀꯣ ꯑꯩꯗꯤ ꯏꯁꯥꯒꯤ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯗꯤ ꯄꯣꯠ ꯂꯩꯖꯗꯦ ꯃꯁꯥꯒꯤ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯄꯣꯠ ꯂꯩꯗꯦ ꯍꯥꯏ ꯑꯗꯣ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯗ ꯍꯥꯏꯔꯤꯅꯤꯕꯀꯣ ꯆꯦ ꯃꯌꯥ ꯆꯧꯙꯨꯔꯤꯗ ꯍꯥꯏꯅꯤ ꯑꯩꯅ ꯀꯨꯝꯕ ꯐꯤꯜꯝ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯦꯡꯗꯦ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯄꯣꯠ ꯂꯩꯖꯗꯦ ꯑꯗꯨꯒꯨꯝꯕꯅꯤ ꯃꯥꯏꯁꯦ ꯒꯥꯏꯁ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯌꯥꯝ ꯇꯦꯜꯍꯜꯂꯦ ꯌꯥꯝ ꯁꯥꯡꯍꯟꯗ꯭ꯔꯦꯀꯣ
ꯀꯃꯦꯟꯇꯣ ꯌꯥꯝꯅ ꯂꯥꯛꯇꯕ ꯚꯤꯗꯤꯑꯣꯗꯨꯒ ꯑꯗꯨꯒ ꯑꯩꯅꯁꯨ ꯈꯔ ꯅꯣꯛꯅꯤꯡꯕ ꯈꯔ ꯐꯅꯤ ꯑꯣꯏꯕ ꯀꯃꯦꯟꯇꯣ ꯈꯜꯂꯒ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯀꯃꯦꯟꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯔꯤꯌꯦꯛ ꯇꯧꯕ ꯂꯣꯏꯔꯦ ꯀꯃꯦꯟꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯀꯥꯎꯕꯤꯅꯨꯀꯣ ꯑꯩ ꯃꯌꯥꯝꯅ ꯀꯥꯎꯕꯤꯔꯁꯨ ꯈꯟꯖꯩ ꯑꯗꯣ ꯑꯩ ꯍꯦꯟꯅ ꯐꯥꯎꯕ ꯑꯣꯏꯕ ꯉꯝꯖꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯕ ꯑꯣꯏꯕ ꯉꯝꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ